ꯂꯣꯏ ꯇꯛꯊꯣꯛꯑꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯃꯦ ꯉꯥꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯅꯥꯅꯤꯗꯣ ꯋꯥꯠꯄ ꯌꯥꯗꯦꯗꯣ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯍꯥꯟꯅ ꯌꯦꯡꯕ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯌꯦꯡꯈꯤꯕ ꯃꯤ ꯈꯔ ꯂꯩꯔꯕ ꯃꯤꯗꯨꯅꯕꯨꯗꯤ ꯈꯪꯉꯅꯤ ꯇꯦ ꯁꯪꯕ ꯇꯥꯔꯦ ꯍꯟꯗꯛꯇꯤ ꯄꯨꯔꯥ ꯁꯪꯉꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤꯀꯣ ꯑꯩꯒꯤ ꯄꯥꯔꯁꯦꯜ ꯑꯃꯁꯨ ꯌꯧꯔꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯅ ꯌꯣꯡꯆꯥꯛ ꯈꯔ ꯊꯥꯕꯤꯔꯛꯑꯦ ꯉꯥ ꯑꯌꯥꯏꯕꯒ ꯉꯥꯔꯤꯒꯀꯣ ꯁꯥꯒꯠꯂꯛꯄꯁꯤꯗ ꯀꯥꯡꯁꯨꯒꯨꯝꯕ ꯆꯥꯅꯕꯅꯦꯅ ꯊꯥꯕꯤꯔꯛꯑꯦ ꯑꯗꯨ ꯌꯧꯔꯛꯑꯦ ꯉꯁꯤ ꯄꯥꯔꯁꯦꯜꯁ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯎꯠꯆꯔꯛꯀꯦ ꯍꯥꯡꯇꯣꯔꯛꯄꯗꯀꯣ ꯍꯥꯏꯐꯦꯠꯇꯪ ꯎꯠꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝꯗꯀꯣ ꯌꯥꯝ ꯆꯥꯎꯕ꯭ꯔꯥ ꯆꯥꯎꯋꯦ ꯂꯨꯝꯂꯝ ꯂꯥꯎꯕ ꯃꯥꯜꯂꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯍꯥꯡꯇꯣꯛꯑꯦ ꯁꯨꯃꯥꯏꯅ ꯂꯩꯔꯛꯑꯦ ꯇꯨ ꯆꯩꯔꯥꯎꯕꯗ ꯁꯥꯛꯇꯒ ꯆꯥꯅꯕ ꯎꯌꯦꯟꯗꯣ ꯑꯗꯨꯁꯨ ꯈꯔ ꯌꯥꯎꯔꯦ ꯀꯣ ꯉꯥ ꯌꯣꯡꯆꯥꯛꯁꯤ ꯌꯦꯡꯉꯣ ꯇꯨ ꯂꯣꯔꯦ ꯍꯥꯏꯗꯤ ꯊꯥꯔꯛꯄꯅꯦ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯒ ꯀꯪꯍꯜꯂꯒꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯒꯤ ꯉꯥꯔꯤ ꯄꯦꯀꯦꯠ ꯂꯩꯔꯦꯀꯣ ꯉꯥꯁꯦ ꯁꯣꯝꯗ ꯂꯩꯔꯦ ꯍꯟꯗꯛꯁꯨ ꯉꯥ ꯊꯥꯔꯦ ꯁꯥꯕꯅꯤꯅ ꯑꯩꯅ ꯀꯥꯡꯁꯣꯏ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗꯀꯣ ꯉꯥꯃꯨ ꯑꯌꯥꯏꯕ ꯑꯗꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯔꯧ ꯑꯌꯥꯏꯕ ꯑꯗꯒꯤ ꯂꯣꯛꯂꯩꯁꯨ ꯍꯥꯞꯄꯤꯔꯛꯑꯦ ꯌꯣꯡꯆꯥꯛ ꯑꯔꯣꯕꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗ ꯑꯗꯨꯒ ꯑꯁꯪꯕ ꯈꯔꯁꯨ ꯌꯥꯎꯔꯦ ꯑꯗ ꯁꯤꯡꯈꯩꯁꯦ ꯀꯩꯅꯣ ꯇꯧꯍꯟꯗꯣꯏꯅꯤ ꯑꯩꯗꯤ ꯀꯪꯍꯜꯂꯒꯦꯅ ꯇꯧꯕꯅꯦ ꯌꯥꯝꯃꯦ ꯈꯔꯁꯨ ꯍꯣꯡꯉꯦ ꯍꯥꯏꯕꯗꯨꯗ ꯁꯤꯗꯅ ꯑꯩꯅ ꯊꯨꯝꯌꯥꯛꯄꯤ ꯂꯩꯔꯦ ꯊꯨꯝꯌꯥꯛꯄꯤ ꯃꯥꯜꯂꯦ ꯑꯗꯒꯤ ꯁꯤꯗꯅ ꯅꯄꯥꯛꯄꯤ ꯃꯔꯥ ꯂꯩꯔꯦ ꯑꯗ ꯁꯤꯁꯦ ꯍꯥꯡꯇꯣꯛꯑ ꯌꯦꯡꯁꯤꯅ ꯇꯝꯆꯥ ꯁꯤꯁꯦ ꯈꯣꯡꯅꯥꯡ ꯇꯔꯨ ꯍꯥꯏꯕꯗꯣ ꯃꯥꯜꯂꯦ ꯃꯥꯅ ꯈꯣꯡꯅꯥꯡ ꯇꯔꯨ ꯍꯥꯏꯕꯗꯣ ꯈꯣꯡꯅꯥꯡ ꯇꯔꯨ ꯂꯩꯔꯦ ꯑꯗꯨꯒ ꯉꯥꯔꯤ ꯂꯩꯔꯦ ꯉꯥꯔꯤ ꯄꯦꯀꯦꯠꯁꯤ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯉꯥꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯅꯥꯅꯤꯗꯣ ꯋꯥꯠꯄ ꯌꯥꯗꯦꯗꯣ ꯁꯤ ꯂꯩꯔꯦ ꯍꯟꯗꯛꯇꯤ ꯌꯥꯝꯃꯦ ꯀꯣ ꯃꯃꯥꯡꯗ ꯄꯣꯠ ꯌꯥꯝꯃꯟꯕꯒꯤ ꯑꯩꯅ ꯈꯇꯪ ꯆꯣꯏꯍꯜꯂꯣ ꯍꯥꯏꯕꯗꯨꯗ ꯆꯣꯏꯔꯛꯄꯩ ꯋꯥꯅꯦꯕꯀꯣ ꯍꯟꯗꯛꯇꯤ ꯌꯥꯝꯃꯦ ꯊꯨꯝꯌꯥꯛꯄꯤꯁꯦ ꯆꯥꯎꯁꯨ ꯆꯥꯎꯋꯤ ꯐꯖꯁꯨ ꯌꯥꯝ ꯐꯖꯔꯦ ꯑꯩꯗꯤ ꯍꯥꯏꯈꯤꯗꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯊꯨꯝꯌꯥꯛꯄꯤꯒꯁꯤꯗꯤ ꯑꯗ ꯃꯌꯥꯝ ꯌꯦꯡꯉꯨꯁꯤ ꯃꯆꯥ ꯑꯩꯅꯅꯦ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕꯁꯤꯗꯅꯤ ꯌꯣꯡꯆꯥꯛꯁꯦ ꯏꯃꯥ ꯌꯣꯡꯆꯥꯛꯇꯣ ꯈꯔ ꯆꯥꯅꯤꯡꯉꯦ ꯃꯔꯨ ꯊꯣꯛꯄ ꯑꯇꯣꯡꯕ ꯊꯣꯛꯑꯕꯣ ꯍꯥꯎꯕ꯭ꯔꯣ ꯈꯣꯠꯄ꯭ꯔꯣ ꯁꯨꯝ ꯍꯪꯉꯨꯕꯗ ꯃꯥꯁꯦ ꯄꯣꯠ ꯃꯥꯗꯤ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤꯅꯀꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯈꯣꯠꯄꯒꯤ ꯆꯠꯄ ꯊꯕꯛ ꯂꯩꯕꯅꯤꯅ ꯃꯥꯗꯤ ꯀꯥꯎꯋꯦꯕꯀꯣ ꯑꯗ ꯑꯩꯅ ꯄꯜꯂꯨꯕꯗ ꯃꯥꯗꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯍꯨꯏꯁꯅ ꯊꯥꯕꯤꯔꯛꯑꯕꯩ ꯋꯥꯅꯤꯗ ꯌꯥꯝ ꯊꯨꯅ ꯀꯨꯏꯗꯕꯤꯗ ꯃꯆꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯊꯨꯅ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯦ ꯁꯨꯃꯥꯏꯅ ꯔꯦꯗꯤ ꯇꯧꯔꯦ ꯁꯟꯗꯣꯛꯑꯦ ꯌꯣꯡꯆꯥꯛ ꯂꯣꯠꯁꯤꯜꯂꯛꯄ ꯃꯇꯝꯁꯨ ꯑꯣꯏꯁꯜꯂꯛꯑꯃꯤꯅꯀꯣ ꯑꯃ ꯑꯁꯤꯁꯤꯅ ꯃꯔꯨꯈꯩ ꯂꯧꯊꯣꯛꯑꯒ ꯀꯩꯅꯣ ꯇꯧꯔꯒꯦ ꯀꯪꯍꯜꯂꯒꯦ ꯁꯤꯅ ꯑꯗꯨꯝ ꯆꯥꯅꯅꯕ ꯐ꯭ꯔꯤꯖꯇ ꯊꯝꯃꯒꯦ ꯐ꯭ꯔꯤꯖ ꯊꯝꯗ꯭ꯔꯗꯤ ꯍꯧꯖꯤꯛꯇꯤ ꯁꯥꯒꯠꯂꯛꯑꯃꯤꯅꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯍꯜꯂꯛꯑꯦ ꯈꯩꯗꯦꯟ ꯅꯨꯡ ꯀꯥꯔꯦ ꯍꯜꯂꯛꯑꯦ ꯆꯩꯔꯥꯎꯕꯒꯤ ꯏꯟꯁꯥꯡꯁꯨ ꯂꯩꯕ ꯂꯣꯏꯁꯜꯂꯦ ꯃꯩꯇꯩ ꯆꯩꯔꯥꯎꯕꯗꯣ ꯂꯥꯎꯒꯦꯅ ꯊꯕꯤ ꯂꯩꯔꯛꯑꯦ ꯍꯪꯒꯥꯝ ꯌꯥꯎꯔꯝꯃꯤꯕ꯭ꯔꯣ ꯑꯣ ꯍꯣꯏ ꯀꯨꯏꯔꯦꯗ ꯑꯃꯨꯛ ꯍꯪꯒꯥꯝꯁꯦ ꯂꯦꯞꯄꯨꯕ ꯍꯪꯒꯥꯝ ꯑꯃꯨꯛ ꯈꯤꯇꯪ ꯌꯥꯎꯔꯦꯅ ꯆꯥꯖꯦꯅ ꯁꯤꯅ ꯀꯩꯅꯣ ꯐꯗꯤꯒꯣꯝ ꯑꯁ ꯐꯗꯤꯒꯣꯝꯁꯤꯗꯤ ꯐꯔꯦ ꯌꯥꯝ ꯊꯨꯅ ꯈꯨꯏꯖꯜꯂꯛꯄꯁꯤꯗ ꯃꯊꯥ ꯁꯥꯔꯦ ꯑꯗꯨꯅꯤ ꯑꯁ ꯀꯣꯕꯤ ꯊꯝꯆꯦꯠ ꯂꯩꯔꯛꯏꯍꯦ ꯍꯧꯖꯤꯛ ꯂꯣꯏ ꯈꯒ ꯍꯣꯡꯗꯤ ꯍꯣꯡꯉꯝꯒꯅꯤꯗ ꯀꯣ ꯍꯣꯡꯗ꯭ꯔꯕ ꯑꯃꯨꯛ ꯇꯥꯡꯈꯠꯂꯝꯃꯅꯤ ꯑꯋꯣꯏꯕꯗꯤ ꯆꯩꯔꯥꯎꯕꯒꯤ ꯈꯤꯇꯪ ꯂꯥꯏꯗ ꯉꯝꯖꯕ ꯏꯕꯦꯟꯗ ꯉꯝꯖꯕ ꯀꯠꯀꯦꯅ ꯑꯊꯦꯟꯄꯣꯠ ꯈꯔ ꯀꯠꯂꯒ ꯑꯗꯨꯒ ꯊꯥꯗꯣꯛꯆꯔꯒꯦꯅ ꯁꯨꯝ ꯈꯟꯖꯔꯒ ꯇꯧꯖꯔꯤ ꯂꯥꯝ ꯂꯩꯖꯔꯁꯨ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯑꯁꯤꯗ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤ ꯑꯗꯨꯝ ꯉꯥꯛꯆꯔꯒ ꯆꯠꯆꯔꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯗ ꯑꯗꯨꯝ ꯌꯥꯎꯔꯝꯕꯅꯤ ꯍꯋꯥꯏ ꯃꯨꯕꯤꯗꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯍꯋꯥꯏ ꯃꯨꯕꯤꯁꯦ ꯐꯪꯗꯤ ꯐꯪꯉꯤ ꯌꯥꯝ ꯐꯖꯕꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯎꯏ ꯍꯌꯦꯡ ꯏꯕꯦꯟꯗ ꯀꯠꯂꯒꯦꯅ ꯑꯊꯦꯟꯄꯣꯠ ꯈꯔ ꯀꯠꯂꯒꯦꯅ ꯂꯩꯔꯛꯑꯦ ꯍꯋꯥꯏ ꯊꯔꯥꯛꯁꯨ ꯁꯤ ꯂꯩꯔꯛꯑꯦ ꯁꯥꯒꯠꯂꯛꯄ ꯍꯥꯏꯁꯤꯃꯛꯇꯕꯨ ꯂꯣꯏꯅ ꯄꯣꯠꯁꯦ ꯀꯩꯅꯣ ꯇꯧꯁꯜꯂꯛꯏꯀꯣ ꯌꯥꯗꯦꯀோ ꯍꯦꯛꯇ ꯑꯗꯨꯝ ꯈꯔ ꯐꯖꯕꯕꯨꯗꯤ ꯑꯣꯏꯔꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤꯡꯈꯩꯁꯦ ꯂꯩꯔꯦ ꯆꯩꯔꯥꯎꯕꯒꯤ ꯂꯣꯏꯅ ꯐꯦꯡꯗꯣꯛꯄ ꯆꯥꯝꯊꯣꯛꯄ ꯇꯩꯊꯣꯛꯄ ꯂꯣꯏ ꯂꯧꯊꯣꯛꯑꯦ ꯂꯣꯏ ꯂꯣꯏꯔꯦ ꯅꯣꯡꯉꯥꯜꯂꯒ ꯊꯣꯡꯕ ꯌꯥꯅꯕꯅ ꯆꯥꯛ ꯇꯣꯛꯄꯒ ꯐꯦꯡꯗꯣꯛꯑꯒ ꯂꯣꯏ ꯔꯦꯗꯤ ꯂꯩꯔꯦ ꯊꯝꯃꯦ ꯏꯁꯇꯣꯛꯁꯤꯅ ꯅꯣꯡꯉꯥꯜꯂꯛꯄꯒ ꯑꯗꯨꯝ ꯐꯦꯡꯉꯒꯦꯅ ꯏꯁꯇꯣꯛꯁꯤꯗꯤ ꯂꯩꯍꯜꯂꯦ ꯅꯨꯃꯤꯗꯥꯡꯅꯤ ꯅꯨꯡꯉꯥꯏꯇꯔꯦꯅ ꯐꯦꯡꯗꯣꯛꯄ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯃꯊꯪ ꯐꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄ ꯂꯣꯏꯔꯦ ꯊꯝꯕ ꯂꯣꯏꯔꯦ ꯁꯤ ꯂꯣꯏꯔꯦ ꯔꯦꯗꯤ ꯇꯧꯔꯦ ꯍꯌꯦꯡꯒꯤ ꯅꯣꯡꯉꯥꯜꯂ ꯐꯠ ꯊꯣꯡꯕ ꯌꯥꯅꯕ ꯁꯦꯝ ꯁꯥꯔꯒ ꯐꯦꯡꯕ ꯂꯣꯏ ꯁꯤꯗ ꯍꯌꯦꯡ ꯂꯣꯏꯁꯤꯗ ꯊꯝꯃꯛꯇꯣꯏꯅꯤ ꯁꯤꯗ ꯂꯣꯏ ꯊꯝꯃꯀꯥꯟꯗ ꯇꯧꯗꯣꯏꯅꯤ ꯐꯦꯡꯗꯣꯛꯑꯦ ꯂꯣꯏ ꯇꯛꯊꯣꯛꯑꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦ ꯍꯥꯏꯇꯥꯔꯦ ꯆꯩꯔꯥꯎꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯤ ꯃꯥꯏꯔꯦꯟꯁꯦ ꯌꯨꯝꯒꯤ ꯃꯥꯏꯔꯦꯟꯅꯤ ꯅꯠꯇ꯭ꯔꯣ
Cheiraoba Nongma Panba Meitei gi henna Sana Kalondo lam lejarasu ina laining thadokpa yadabanina adum hona sei ka sei mayam lo chale ten pot siam lo chale ten pot se side leire mayam yumdagi Thabirakp lejaba yumdagi ima oina Cheiraoba nangnamsu thabire adegi hira khara swaidegi khara lejare tawre kaga dum pangnaba tawre haidare Dimatak mai pa ko method men pinabiyo ko sahi ko ding taw ko ngambo hen biyo ko bendona pinabiyo ko bendo ingona pon thabing dangan kon jambiyo na sa agi soi lang ngangi ko sa ko na malas mengona biyo ko sahi ko ding pang ko ngambo hen biyo ko Sidi areba shagi Haojareda satpa kharasi sine mahi oidoni kainoni pandi laiba phajaba laiba ngakna kaino nate leitre areba khara shagi katori shagi asatpa sidigi sine magun yame banini sauri banini kat baloi ramina ne mu thong age kai ba urage bendo asa naina tabo puna maku ngapiyo ko katse puna maku lobiyo ko siya alaw ka lagi epema ya ponti ko thabakse loina loisanba sengdokpa ahinga tumdrabani thabakse lunana banane aina tawbase thando honara kadoinina ko yadeba sem saba heta yade thabakse ko sina kangla kare bu yene do imana pirakpani sisu hapoye yamnam takthokanu ga hairi poni ko loisan gini na kadang kadang chau ga hairi poni jum pijaning bado macani na ana tharu ga hadi adum heta thabire haidradi dum tharakte aduga haida haraba dum thare ema haidi masu ahan oisale bogo imase ade sum yumda leibado sum tabak sudradi moi sum ahan oisale bo khanju pichalakpanina aduna yumda leiba lei adum injang yo leba ko mai wa po thana bai de makta aduna injang on masi adu mangonda leiba singchak mo da pina bo hona doini adu aina lam leramina kono tawdabdo farak ta ina do mana loina mangna kono tawtoini thabirak doini ko aina hairaju haidraju ko bizaning bagi adune do Cheiraoba sidi chahi khudingi dum thaina dagi ahlamana dum chanaraga laabani ko ado sisu dum ngaksari la male momale anogi iron bagi yongsa ka kompre ka mai iro lage anto isina iron bagi kam khat khrage na ko kompre ne adagi uyen ne mayan tuan me ama hapaga tawjagre sisi makka hamage samput amu samput ke mo angkat lagi mairian ne adagi sigi koli hawai haibase sine adagi thabi
uti asangba oire ngasidi ai sida hauba maiden mana amani hapsalle aduga nakupiduga sange he sok tawrage tare he sidi tare he nange sango oidri habido sidi oire sangada pochai khra wagadi ekta tadab jane aduni natra mane sidi sange Cheiraoba misida sangona sok tawrage Papi mara mabupi pura sange dun ya akhoi Cheiraoba sidi nga yawe meyam nga amuk tawrage meyam sinamu Hana yengba aigi blog ta yengiba mi khara leraba mi dina budi khangani asisne aina muk Cheiraoba ngairaga sangarage na ko asigi thongna base asi ngasi puthore ado si thongage sam thoga sida sangarage da nga thongdarage me aina ngasi Cheiraoba ni sidoina sangajarage na ko tawbane nuai dong mal de yam ne da kobi sak leire degi kobi sak edagi nga thongba hapna ba machanan les leire ko ai somdana nga taw leire adagi somdana uti khang angouba khang sanga jare ji nakupi napakpi mara singdu hapaga thongba hawe sina phadigom maruni boko dai siga phadigom hapolor banina sima sala hapage somdana leire kusale kobi sak su loire thang tokna bagi sem sare ko leire sisu pairake animak pairo ya masidi kudai phajabaga sele he male he Cheiraoba koi gidi sida adum thadok sare lamlai gi ko rumdano Soalnya tahu saya. Cicu jinjan biru. Gelas itu mah itu ini. Ayum lom dari lebak makhada nih dana. Thang tham aisya. Lebak. Mukham jaga lay tabanina. Lebak ngam bajaga yang agak Gacar laga sih tenaga gamla thaba la macha do aduduni pham leite saida di ai balcony si doina mapan sakjaraga oina khoram jarage tawbani mafam leitaba khoigidi sumaina kachare meyam Pan thadok loira matungda bendogi mu kachare thadok chare bendog su chak injang ngasi kachaba mayam do bendog su tha bendogi su saruk tamjare duga khoi chengpu cheng hapchari base deisida su chahim gi manungda la ko ne nesta su tamjare mamangi haure mathin silu le ai to ri dina khoi mai pu na wai uti ai chak mo yaw de bi thang thak chare ai na mo am sa sa ngam dare na nga thongba kari uyen ga yaw he ko bi sak si haure ai uti sang ja han to ja ni man de na làm mấy năm tao hậu bao tao bác tầm say mà nè bấm ạ thì đây là sạc sàm mình là gì nó câu lắm mà nè gạo ấy hậu đấy làm ăn nó làm mấy năm tao bác mà thiên khara khara xin ạ Cheiraoba bagi hậu tôi nha nông phật thuộc sàm mình là gì nè quỳ đấy cũng là tao bác thaba mà mình lấy bài nè vậy nè sang na đấy thong basina ka hauriba
ꯇꯤ ꯑꯁꯪꯕ ꯑꯗꯒꯤ ꯏꯔꯣꯟꯕ ꯀꯣꯕꯤ ꯁꯥꯛ ꯆꯝꯐꯨꯠ ꯃꯆꯥ ꯑꯃ ꯃꯁꯤ ꯃꯉꯥꯏ ꯑꯁꯦꯡꯕ ꯃꯣꯔꯣꯛꯇꯤ ꯈꯔ ꯆꯝꯕꯅꯤꯀꯣ ꯁꯨꯝ ꯑꯉꯥꯡꯁꯨ ꯄꯨꯟꯅ ꯆꯥ ꯌꯥꯅꯕꯅ ꯃꯣꯔꯣꯛꯇꯤ ꯈꯔ ꯆꯝꯍꯜꯂꯦ ꯅꯪꯗꯤ ꯍꯥꯎꯕ꯭ꯔꯥ ꯆꯩꯔꯥꯎꯕꯒꯤ ꯃꯊꯦꯜ ꯆꯥꯕ ꯂꯣꯏꯔꯀꯥꯟꯗ ꯉꯥꯛꯇꯪ ꯊꯣꯛꯎꯁꯦꯅ ꯂꯥꯛꯑꯦ ꯑꯗꯣ ꯁꯟꯖꯦꯕꯦꯟ ꯍꯥꯏꯕ ꯄꯥꯛꯇꯅꯤ ꯂꯥꯛꯏꯁꯦ ꯑꯗꯣ ꯏꯁꯤꯡꯁꯤ ꯃꯈꯣꯟꯒꯁꯤꯗꯤ ꯌꯥꯝ ꯐꯖꯔꯝꯗꯧ ꯃꯥꯟꯕ꯭ꯔꯥ ꯏꯁꯤꯡꯁꯦ ꯅꯝꯊꯤꯕꯅ ꯂꯣꯏꯖꯥꯅꯤ ꯈꯪꯕ꯭ꯔꯥ ꯂꯩꯕ ꯉꯝꯗꯦꯍꯦ ꯌꯥꯝ ꯋꯥꯡꯉꯦ ꯁꯤꯁꯤꯗꯤ ꯑꯝꯇ ꯂꯥꯛꯇ꯭ꯔꯤꯕꯀꯣ ꯁꯨꯝ ꯉꯥꯏꯍꯥꯛ ꯂꯩꯕꯗ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯕꯣꯔꯤꯡ ꯆꯥꯔꯦꯅ ꯁꯨꯝ ꯉꯥꯛꯇꯪ ꯆꯠꯎꯁꯦꯅ ꯁꯣꯝꯗ ꯑꯅꯤꯁꯦ ꯐꯥꯎꯗꯣꯛꯅꯔꯤ ꯀꯥꯏꯗ ꯂꯥꯞꯄꯦꯍꯦ ꯁꯨꯝ ꯂꯥꯞ ꯂꯩꯔꯦ ꯁꯨꯝ ꯆꯠ ꯂꯩ ꯌꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ